ꯁꯧꯒꯠꯄ ꯍꯧꯔꯦ ꯁꯤ ꯆꯥꯛ ꯇꯣꯛꯑꯅꯤ ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯅꯤ ꯑꯗꯨꯒ ꯑꯔꯥꯝꯕ ꯏꯆꯥ ꯃꯌꯥꯝ ꯁꯪꯕ ꯅꯤꯁꯥꯕꯜ ꯑꯃꯨꯛ ꯊꯣꯛꯑꯅꯤ ꯏꯆꯥ ꯃꯌꯥꯝ ꯁꯣꯛꯄ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯥꯎꯕꯤꯒꯅꯨ ꯏꯆꯥꯒꯤꯁꯨ ꯁꯒꯤ ꯈꯔ ꯈꯔ ꯐꯪꯖꯔꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯂꯨꯄꯥ 50ꯗ ꯑꯣꯏꯔꯁꯨ 100ꯗ ꯑꯣꯏꯔꯁꯨ ꯏꯆꯥꯅ ꯍꯥꯞꯆꯔꯤꯕꯅꯤ ꯁꯥꯒꯠꯂ ꯈꯨꯝꯖꯤꯜꯂꯣ ꯅꯥꯜꯍꯟꯁꯤꯃ ꯁꯛ ꯊꯤꯖꯔꯁꯨ ꯃꯥꯏ ꯅꯥꯜꯍꯜ ꯂꯣꯏꯔꯦ ꯏꯁꯇꯤꯜꯅ ꯍꯥꯟꯅ ꯐꯖꯅ ꯇꯛꯊꯔꯒꯦ ꯃꯔꯣꯏ ꯃꯄꯥꯡꯁꯤꯗ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝ ꯀꯩꯀꯥ ꯉꯁꯥꯏꯒꯤ ꯁꯥꯔꯦꯡ ꯑꯁꯦꯝꯕꯗꯣ ꯇꯦꯖꯄꯇꯥ ꯃꯅꯥ ꯍꯥꯞꯆꯤꯜꯂꯒꯦ ꯈꯤꯇꯪ ꯅꯥꯀꯨꯞꯄꯤ ꯆꯅꯝ ꯃꯅꯥ ꯁꯥ ꯃꯔꯣꯏ ꯃꯆꯜ गरम मसाला फिश मसाला जीरा मोरोक मछली तिलौ सिंग चंदन ꯑꯩꯗꯣ ꯃꯇꯨꯝ ꯇꯣꯏꯗꯅꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯆꯟꯒꯦ ꯁꯥꯔꯦꯡ ꯍꯥꯞꯆꯟꯒ꯭ꯔꯒꯦ ꯃꯍꯤ ꯊꯣꯛꯂꯛꯅꯕ ꯊꯨꯝ ꯈꯔ ꯃꯆꯨ ꯀꯩꯀꯥ ꯊꯤꯠꯄ ꯌꯥꯝꯗ꯭ꯔꯦ ꯃꯍꯤ ꯍꯥꯞꯆꯟꯂꯒꯦ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯃꯔꯨ ꯁꯧꯒꯠꯄ ꯍꯧꯔꯦ ꯆꯥꯛ ꯁꯥꯔꯦꯡ ꯊꯣꯡꯕ ꯏꯔꯣꯝꯕ ꯃꯍꯤ ꯀꯣꯕꯤ ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕꯨ ꯄꯨꯋꯥꯡꯅꯤ ꯀꯩꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯃꯃꯜ ꯌꯥꯝꯂꯕ ꯑꯩꯒꯤ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕꯒꯤ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯄꯣꯔꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯥꯔꯦꯡ ꯊꯣꯡꯕꯒ ꯏꯔꯣꯝꯕꯒꯅꯦ ꯑꯗꯣ ꯁꯥꯔꯦꯡ ꯊꯣꯡꯕꯁꯦ ꯑꯩꯅ ꯏꯆꯦ ꯑꯃꯗ ꯍꯥꯏꯗꯤꯀꯣ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒ ꯚꯤꯗꯤꯑꯣ 7-9 ꯁꯥꯔꯦꯡ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯑꯗꯨꯝ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔꯦꯡ ꯊꯣꯡꯕꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯇꯧꯍꯜꯂꯒꯦꯅ ꯑꯣꯏꯍꯜꯂꯒꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧ ꯊꯣꯡꯉꯦ ꯑꯗꯨꯕꯨ ꯍꯦꯟꯖꯥꯡ ꯃꯊꯦꯜ ꯑꯇꯩꯗꯣ ꯑꯩꯅ ꯃꯤꯔꯥꯏꯕꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁꯥꯔꯦꯡ ꯊꯣꯡꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤꯀꯣ ꯑꯍꯥꯟꯕ ꯆꯥꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯣꯏꯍꯟꯒꯦ ꯇꯧꯖꯕꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯅꯕ ꯇꯧꯔꯁꯦ ꯑꯗꯨꯗꯤ ꯆꯥꯊꯔꯒꯦ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤꯃ ꯑꯁ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯣꯡꯕꯅꯦ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯒꯦ ꯆꯤꯡꯃꯥꯏ ꯇꯤꯡꯅꯗꯣꯔꯤ ꯃꯍꯤꯁꯦ ꯂꯣꯏꯃꯛ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯊꯣꯡꯕ ꯁꯥꯔꯦꯡꯁꯦ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯍꯧꯖꯤꯜꯂꯣꯏꯃ ꯍꯥꯎꯔꯦ ꯃꯥ ꯍꯥꯎꯋꯦ ꯁꯥꯔꯦꯡ ꯃꯇꯨꯝ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯍꯥꯎꯔꯦ ꯌꯦꯡꯉꯒꯦ ꯍꯥꯎ ꯍꯥꯎꯋꯦ ꯀꯣꯕꯤ 이런바 와 ꯉꯥꯅꯤ ꯌꯥꯝ ꯊꯨꯅ ꯆꯥꯕ ꯌꯥꯗꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦ ꯇꯞ ꯆꯥꯁꯦ ꯅꯨꯡꯉꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯑꯩꯒꯤ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯕꯒꯤ ꯒꯤꯐ ꯑꯋꯦ ꯃꯆꯥ ꯑꯃ ꯇꯧꯖꯒꯦ ꯒꯤꯐ ꯑꯋꯦꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝ ꯏꯆꯝ ꯆꯝꯕꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯝꯇꯪ ꯑꯣꯏꯖꯒꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇꯕꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯏꯍꯥꯟ ꯍꯥꯟꯕ ꯀꯃꯦꯟ ꯄꯤꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ
ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯤꯁꯛꯇꯨꯗ ꯊꯥ ꯑꯃꯒꯤ ꯔꯤꯆꯥꯔꯖ ꯍꯥꯏꯇꯥꯔꯦꯀꯣ 2GB ꯐꯪꯕ ꯊꯥ ꯑꯃꯒꯤ ꯔꯤꯆꯥꯔꯖ ꯀꯥꯞꯆꯒꯦ ꯑꯗꯣ ꯉꯁꯥꯏꯗꯤ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯇꯤꯛꯄꯨꯗꯤ ꯆꯥꯖꯕ ꯅꯠꯇꯦ ꯑꯗꯣ ꯍꯌꯦꯡ ꯈꯔ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯀꯃꯦꯟ ꯑꯍꯥꯟꯕ ꯄꯤꯕꯁꯦ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗꯒꯤ ꯑꯗꯨꯒ ꯋꯥ ꯑꯃꯇꯪꯅꯀꯣ ꯑꯗꯨꯒꯤ ꯀꯃꯦꯟ ꯄꯤꯔꯛꯄꯗꯀꯣ ꯁꯨꯃꯥꯏꯅ ꯏꯕꯤꯔꯛꯑꯣꯕ ꯀꯃꯦꯟꯗꯨꯀꯣ ꯑꯩꯒꯤ ꯀꯣꯠꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯐꯥꯔꯁ ꯀꯃꯦꯟ ꯍꯥꯏꯔꯒ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯅ ꯐꯥꯔꯁꯅꯦ ꯍꯥꯏꯕꯗꯣ ꯈꯪꯖꯒꯦ ꯏꯟꯖꯥꯡꯒꯤ ꯆꯥꯝꯐꯝꯁꯤꯗꯅ ꯇꯥꯛꯊꯣꯔꯛꯄ ꯑꯃꯁꯦ ꯍꯩꯕꯣ hawai musuh ꯏꯆꯥ ꯅꯨꯄꯥꯅ ꯉꯁꯤ 10K ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯧꯔꯛꯏꯁꯦ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯃꯌꯥꯝꯗꯨꯅ ꯏꯆꯥꯅ ꯉꯁꯤ ꯁꯤ ꯌꯧꯔꯛꯏꯅꯤ ꯃꯊꯪꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯌꯥꯝꯅ nahai mama poro hada poro ne aina sigini bisa ngai bane ba ꯆꯥꯛꯈꯣꯝꯗꯤ ꯏꯆꯥ ꯅꯨꯄꯥꯒ ꯑꯗꯨꯝ ꯃꯥꯟꯅꯕꯅꯤ ꯏꯈꯦꯠ ꯈꯦꯠꯅꯗꯕꯅꯤ haro với cái sắc này nhá mấy am hamsin là cái nó Chậm chậm á lúa gì sao cái thằng giảm tí am đấy thôi chậm chậm hơn hay một bộ thông người một câu sao được đi qua nhưng thùng đẹp khó à Wang rồi bật sinh mai gì tiêm tới ra bật đi phần nào mà
ꯆꯥꯕꯁꯦ ꯐꯕꯅꯤ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯅꯅꯥꯎꯒ ꯑꯩꯒꯁꯦ ꯂꯧꯕꯨꯛ ꯈꯛꯇꯪ ꯀꯨꯝꯃꯒ ꯊꯥꯛꯂꯛꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯀꯣꯟꯁꯤꯗ ꯏꯃꯥꯅ ꯀꯨꯝꯗꯕ ꯂꯧꯕꯨꯛ ꯑꯝꯇ ꯂꯩꯄꯣꯠꯇꯦ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯈꯤꯅ ꯏꯆꯥꯉꯩꯅ ꯍꯧꯖꯤꯛ ꯑꯩ ꯄꯣꯊꯥꯍꯜꯂꯦ ꯏꯆꯥ ꯑꯅꯤꯁꯦ ꯆꯥꯎꯔꯛꯑꯕꯅꯤꯅ ꯊꯕꯛ ꯃꯅꯥ ꯁꯨꯗ꯭ꯔꯦ ꯅꯨꯡꯉꯥꯏ ꯂꯩꯔꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯅꯤꯗ ꯁꯦꯕꯥꯔꯤ ꯂꯥꯛꯈꯤꯅꯤ ꯃꯧꯒꯤ ꯁꯦꯕꯥ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯣꯊꯥꯕ ꯑꯗꯨꯅꯤ ꯑꯃꯨꯛ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯦ ꯆꯥꯕ ꯌꯥꯝ ꯄꯦꯠꯂꯦꯗꯅ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯕ ꯇꯧꯅꯤꯡꯗꯦ ꯃꯥꯅ ꯃꯍꯤꯁꯨ ꯍꯩꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯤꯗꯕ ꯃꯍꯤꯗꯨꯅ ꯁꯔꯦꯡꯁꯤꯃ ꯀꯩꯅꯣꯒ ꯑꯗꯨꯝ ꯃꯥꯟꯅꯗ꯭ꯔꯥ ꯉꯥꯍꯩꯒ ꯃꯥꯟꯅꯩ ꯃꯅꯝꯁꯨ ꯅꯝꯨ ꯇꯧꯋꯦ ꯃꯊꯥꯁꯤꯗꯤ ꯌꯥꯝ ꯃꯥꯟꯅꯩꯁꯤꯀꯣ ꯃꯅꯝꯁꯨ ꯈꯔ ꯅꯝꯗ꯭ꯔꯣ ngã sao em thằng đến thế mấy bún mình liền ấy đó ꯇꯟꯗꯣꯔꯤꯕ tập là cha đi ra để cho nó hội nó chọn cho nó là cái maru mình bợ ꯑꯗ ꯑꯩꯅꯁꯨ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯖꯕꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯀꯃꯦꯟꯒꯗꯣ ꯑꯩ ꯂꯣꯏ ꯎꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯣꯏ ꯀꯥꯞꯄ ꯊꯝꯃꯦꯕ ꯑꯗꯨꯒ ꯑꯗꯨꯅꯅꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨ ꯇꯛ ꯆꯥꯖꯕꯅꯦꯕ ꯑꯩꯗꯤꯀꯣ ꯑꯗꯣ ꯑꯍꯥꯟꯅ ꯀꯣꯟꯕꯤ ꯈꯪꯗ꯭ꯔꯦꯀꯣ ꯂꯣꯏ ꯆꯥꯖꯔꯛꯀꯅꯤꯀꯣ lối xa là cái lối xa là cái lắm là tổ luôn ꯍꯥꯏꯗꯤ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯣꯕ ꯃꯥꯒꯤꯗꯤ ꯆꯥꯈꯔꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯆꯥꯗꯦ ꯇꯧꯕꯗꯣ 이러면 좋아요. 이러잖아요. 지금 많이 가는 사람도 우들 다음 두 번째 선생님. 좀 싸는데 이거 봐 이거 싸면 하 뭘 벌써 벌써 tục đời là gì à đúng rồi có thể thằng ngam bẩn mất sồn hay lắm này chắc chắn nó sồn lớn rồi đã là hay vẫn gì được ngay đi nga mà nó phải sai và nga tụi mà mình khang ngầu vậy ấy rồi gì
ꯃꯔꯨ ꯃꯌꯥꯝꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ Kaya nga dalawa. Ako sa loob yung Water sa salo. Nana sa akin. Ay. Si sakto ni dua tapi kan lo salam ni adu aramba isa mayam sangba ni sabal amung thuo ni isa mayam sok ko ya pote khoi lei ngai da Hai được khuyên là sao mà không có tờ con ngoài này thuộc nó đều bộ cả hai được ima rồi ngay qua hai được ima đang ngầm vào mồm sao liền khuyên khuyên đang ngầm bộ cả hai được bên lan ubi bây giờ còn máy tàu bị cái nào qua hai đi xin khuyên tàu đĩa là bây tàu như vậy hai đi monetize tàu và hai đi video hai đi ai YouTube channel này monetize tàu và nó vui và video thằng ta đi monetize xong tàu video như vậy aduna mayam saubiganu isagisu sagi khaga phangjaraga miyam ki seba lupa yang khaide hoju chama do hoju isana hapsari bani nong hi lu ba nào đấy kilo 2 à cái này mấy đôi này 나란지 자가자 건절로 나란지마 삭 뒤져라죠 mai nala luôn đấy nghe được xa và nala rồi hả để hội hội ở tu đi chum mẹ bạn yêu mà sao 나는 건드려 mai trong phật tôi nè tôi trả đi phật tôi nè mà sắc chứ ai cái khuôn sẽ khuôn ai cái gì cái mà khuôn khởi cầm màn vậy cái này đúng không ngon để hẳn ra hẳn đi rồi chưa gì hay là mình chưa gì chung hai thì gì ở đây tụi này tao muốn đợi có em chào hàng này chưa gì à mày khuôn sẵn mà mình cái này hay nó hơi gì đi để ima này mà này bỏ tiêu khuôn gì cái anh để xem nó qua liền bằng mấy qua đây chắc nó sống cả khá đi có gì sẽ lùi đi nữa à xin lỗi không cái gì nữa mày anh ta cái nữa tôi đi hay ngắm thông sao đâu sau đi xin mày khi tăng thành mà xin mày đi sao ngầm để sao số lịch ra
ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯊꯥꯛꯁꯦ ꯉꯝꯖꯕꯅꯦ ꯑꯗꯨꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯂꯦꯞꯇꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯗꯤ ꯑꯔꯣꯏꯕꯗ ꯃꯤꯈꯨꯕ ꯋꯥꯡꯅ ꯏꯀꯣꯟꯅꯅ